Maroiba Pau. Pali Balenga Kasina Madam Chad the Besu sing the Karigumba Mata compromise Toro Haina Chief Minister and Birena Fongdokre. Manipur Police ki radio set Labagi Watok Tigat Kibagi Aroiba report Chief Minister the Lankatre. Amasong Mari Lainaba Sing Naming Chung the Badagi Lamfil the Laibadak Farm Gi Hatchery Unit ki incubator machine season Naba Yadana lady. Kurumjari STV Pau meeting Tabiri Basingutaram Nokchiri Hujik Pau Sandok Napizari. Pali Balenga Kasina Madam Chad the Besu sing the Karigumba Amata compromise Toro Haina Chief Minister in Birena Ngasi Romi Industries ki mega event ama Kwakatul Tongnazam Lekai da Hangdokpagi Thoram da Pongdokre. Magna Makata na Haikibada Old Manipur Border Area Development Association na Chingi District sing the Chathariba Pungnifu Nipalgi total shutdown gi Kongjang asi Madam Chad the Bakongjangni. Masagi ta khanba miyoi kharagi thongsin-dagi chathabani. Manipur Sarkar na handak paikhalakliba thabak asi border area da leiriba lambi thong amadi tongan ba hiram da hena chakot hannaba paikhalakpat thabakni. Handak Mizoram da pangthokiba Chief Minister Singhi oiba mifam da Union Minister yauna lepkhiba warepni. Manipur asi punna chakot minanaba hotnabada ayetpa apanba pibiganu Manipur da kanagumba lukharana ban amadi blockade laukthorokpa matamda praja singna nainabiu. Ban blockade lautok labasu miyam na akiba laitana isha-ishagi chatpham thokpa thabak inkang chatpiu haina fongdokhi. Akhoi Manipur ki praja mayam se miyoi khar khujo khar na hekta tawning ba tawdagi tawbam tawe. But si government je tu yaroi. Akhoi ki jingla ba government je khoi issue khar da de khoi compromise sung taw doroi. Issue khar da khoi compromise khoi leminasi akhoi na je punna sakhon minasi punna leminasi khoi khenaba leiroi Kenaba Tamoy sing the Mabel Roy Amatas when a Sakot Minagadabini. Kenaba mean Tamoy having a quay. Madeda Tugaina Honor could do the Aquimadoko government in a quay overcome to Orgasakani. Romi Industries ge awang nongpok lamdam da ahan boina khungup sanaba machine ama amadi showroom ama Manipur ge Chief Minister and Birena hangdokpagi thoram aduda Industries Minister Ts Biswajit amadi Education Minister Ts Radeshamso sarukyaki. Chief Minister and Birena Makata na Fongdokibada Manipur da lairiba tongan ba bank singna loan piduna lairba miyoi singda masama sabu thabak pijanaba loan tanabada loan pidaba bank sing aduda Manipur Sarkar gi tongan ba department singi paisa amatta thamlaroi. Lairaba singda loan piba bank singda Sarkar gi paisa thamgani. Manipur da lairiba bank sing asi karbarwala khaktagi oina laiba bank sing na yamle. Manipur da lairik hairaban naharol sing masana masabu thabak pijanaba honarakpada mating pinaba state government na lupa crore kuntra manga khaktuna thamle. Manipur da lairik lashu hairaba singna government ki thabak khaktang ngaiduna leibagi mahutta tongan ba sinfam da isana ishabu thabak pijanaba honabada Manipur gi summit loan amadi santi oiba leibak ama oiba ngamgani. Isan isabu thabak pijanaba hotnabada mathau tare Romi Industries na paikhalakliba thabak thoram sing asi state asigi oina singtha ningai oi. Ano balengak asigi pandamdi Mac in Manipur haibasini haiki. Industries Minister Ts Biswajit na fongdokibada Manipur da antibiotic hidak sanana ba sarkar asina hotnari. Manipur da thabak fongdabagi awaba lairiba asi khara makai koknana ba Industries Department na tongan ba scheme kaya paikhat na ba hotnari haina fongdoki. Ts Radesham na fongdokibada lairik haihaudraba thabak fangaudraba naharol sing tongan ba makhalgi training piduna masana masabu thabak pijanaba labor department na khanaba thorang ama lokhatle. Manipur da puthokliba tongan ba potlam sing asi e market ta website hanglabadi aikoi gi economy da achauba kanaba piba ngamgani haiki. Ngasigi thoranga mari lainana handak board na loba class 10 gi parikya da topper kunmanga gi manungda topper tarahumdo yawba ngamkiba tiny tot school amadi English ingani subna tara tarukta topper kunmanga gi manungda topper taramathoi yawkiba Nirmalaba school da Romi Industries na lupali sing nifuga loinana memento pidu ne kai khumnaba utki. Handak nauna hangdokliba Romi Industries ki khungup sanaba machine asi China na saba machine ni. Masina tongan ba makhalgi khungup sing sabada natana nongmada khungup lising mari hena saduna puthokpa ngamba machine hairi. Manipur Police ki digital radio set amasung repeater police modernization ki makhada lekiba du substandard oiba potlam sing
Laiki Haiba Watok Tiganaba, Senkiba Inquiry Committee Arab report Chief Minister Nongthombam Birendangasi Lankatre. Government order Amagi Matung in a committee as July Tara, the additional DGP Anand Prakasna, Chairman Oiba, AGP Administration Dr. S. Ibocha Amasung, Transport Director C. Arthur W. Na member oina Sem Kibani. Aroiba report as the page Kuntrani to Amasung and lecture Amadagi Humpuma Toifaba Yauri. Chief Minister Secretary the Pangto Kiba Thoram Adu the inquiry report as Sigi Chairman Anand Prakas na Luching Duna report as Lankat Kibani. Thoram Adu the additional GZ Suresh Babusu Sarukyaki. Farmer Kayada Nganu Amadi Yen Macha Ahongba Mamal the Piramba Veterinary Department ki Makada Lamfield the Labor Dog Farm ki hatching unit ki incubator machine Mari Lainaba Sing na Yangsin Bida Badagi Aremba the Taduna Lady. Hiramasi the report Ama. Lamphel Leba Manipur duck farm ki hatchery unit ki incubator machine sing saudagi namthakibudagi sizinaba yakidabana maramurga farm asidagi yen nganu masalaroga farm tawriba farmers singda saunu khujung chadaba kaya mayokna lehari hana matam sana nilakuthi da mutunu leraba matung chahi kun hena nilakuthi da mutunu leraba duck farm asi sok lising aniga 35 da amuk anna lamphel patta hingkal anduna telaba chahi ahumnom asida yen amadi nganu masa puthokuna thabak phangdiba naha kaya da piba horokibani ngasidi farm asida Mapung Mari Faraba Nganu Satret Rom Laiduna Nganu Sing Kolakba Marum Sing Adu Masa Olanduna Miamda Phone Masa Fanganava Matamdugi Veterinary Animal and Husbandry Minister Govindas Konthaujamna Solising ani Tratukta Hatchery Unit asi Hangdokibani Sahi Adumaki August Thadagi Miamda Nganu Amadi Yen Masa Phanba Hoki Adu Handak Ikang Haudana Thokiba Ising Shaw Aduna Hatchery Unit ki incubator machine Namthakibadagi machine Manungda Masa Olanava Yawa Farm gi Ye Nganu Marum Amadi Atai Farmers Singi Yerum Kaya Mang Adubu ngasi fawda Manipur Sarkar gi mari lenaba singna yengsin bidabadagi mafam asidagi nganu masa lauduna loiriba farmers singna nganu sing aduna kolokpa marum sing hana dak farm da puraktuna marum amada lufa ani ni piduna masa olalambadu ngasidi ranai incubator da lufa 10 dagi 35 fawba piduna masa oran nabagi thabak chathabada sail ka hena tingbana farmers singda khudung chadaba kya mayonari amaromda hingatpa kuidriba dak farm asigi masinjak Supply Toriba Agency Adugi Apun Sempam Lupa Lak Yankai Hena Pitok Pidabdanatana Farm Asida Sinakiba Taukiba Tabak Singi Sanction Order Sai Ani Hena Pitok Pidabdagi Ngasidi Duck Farm Asi Hidam Kudimakta Award Apadana Talava Amu Anna Mutkiba Yavagi Pium the Lady Asiguma Pium Asida Farm Asida Yangshin Bibagi Mahutta Marie Lenaba Singi Famnaiba Singi Mui Kayana Wak Order Paidana Duck Farm Manunda Mahung Maril Tadaba Monda Lambi Semjinba Amadi Sang Semjin Bagi Tabaksing Satari. Shum Pimasida, Manipuri Tabok from the Banasingbu, with Tabok Pigani, Hibagi, Asepatazava, Reagaluna, Lagabano, Sarkarsina, Hingmukudriba Duck Pharmacy, Amuhana, Mutkidanaba, Kari Droga Pagata, have a Hiram Kiada, Yangshin Viva, Amadi Matotari. Cameraman Jivan Guluna, Pogumzriba, Indra, ISTV News, Lamfen. Marai Baki Damak Lisemaga Chanipan Merfudra Matwegi Agastara Humdoida British na Fasi Togdun Hatkiba Chirai Naga Amasung Tangal General Anigi Mitam Atuba Matam da Kilagani Haina Chief Minister Nong Thombam Birena Fongdokre. Ngasi Nitya Patu Tekaleba BJP Office the Pangtokpa Atoba Singi Ning Sing Tal Loishin Bagi Thoramda Wafam Asi Chief Minister na Fongdokibani. Bharatiya Janata Yuva Morcha Manipur Pradesh na Sinduna Pangthokiba Thoramaduda Commerce and Industries Minister T.S. Biswajit MLA K. Robindro L. Rameshwar S. Subhash Chandra Yuva Morcha ke Secretary L. T.H. Kumar President P. Somorjitsu Sarukyaki Tha Amat Chupna Pangthokiba Thoronga Mari Lainana Pangthokiba Lai Yekpa Isai Changdamnabada Makok Mathang Tarba Singda Manamathum Yenthoki Handak Nambul Turel da car Matasen Bada Mapa Machagi Tawai Kankiba Mio and Idasu Tauna Fabagi Mana Piduna Ikai Kumnaba Utki. Chief Minister Birena Maribaki Damak Nushibagi Wakal Pok Hanaba Atobasingi Maramda Kupna Nainaba Matau Tai Aigi Magi Michang Mikai Naiba Lining Lashol Kanglup Naiba Wakalona Politics Toba Yaroi Miam na Yadaba Numita Government Asisu Lairoi Hojik Fawbadi Government Paikaliba Tabak Thoram Singda Miam na Apin of Fungdok Narakli. Amaromda Lamdamasigi Maroiba Kubam Kya Kandanaba Kanchipuda Ladiba Assam Rifles, Koirengai Airfield, Kapching Amasung Palenda Labor Security Sing Loktok Lagani, Hana Lairaba Mapam Sing Hongdokna Basek Magi Lobuk Yauna Lamkara Loksin Bagi Wafamsu, Late Haiki. 1990 की अगस्त की तारीख राउंड में मणिपुर कन्नड़ में ब्रिटिश के बायों का लैंड सोफना बदा
hang to the Farsi to the Haki the Nagani or Meba. History is in Amu Iade. Aduna Kanaguma anti state river Nagani is in Karana, Nagasi Manipuri part, Amu of the guy, which is 200 in Rado, oil with the port. Adon Nagani Farsi to the Yau River Nagani, the Pipam. Nasi, major community will make a Quina or Sarkar by when we Congress, no people to it. Mother BJP Sarkar, so show the Robert Penny report. No head hamburger in Palmanugi Lambi, Kungang Singile Lambi, Singile Lambi, Maru was in chair. We were footing them. I'm too late with the Loina Wax Minister and the MLA Minister and Loina Maduri, Sardia Polo, the Woody, no more people last half the other. Anti-corruption cell की recommendation मतुंगिना मणिपुर सरकार के employee तरुक मागी department ना corruption की charge ता suspend तौखरे anti-corruption cell की OSDS हेमंतना हिरम असिगा मरी लेना पाओगी मिफम अमा cell असिगे office ता पांगथोकी महाकना तोंगान बा corruption की charge ता मखोई मंगा थबक तगी suspend तौबनी अमना फंगफम थोकपा pension थिंगजेनखरे suspend तौखरबा मियोई सिंगा जुदी revenue department की मोइरांग circle की SDC लाइश्रम मेंजोर Mahakna lam on baga mari lainana lupali sing ama lauru baga mari lainana video footage ama corruption cell that laki. Masigi matung and inquiry toroba matung da mahak tabak tagi suspend taukibani. Frejol district ki tokse bangai TD block da PHC office ama sabagi photo thagalaki. Maduda department na yang silubada saramdana sasinaba photo tharak pagi damak Manipur Tribal Development Corporation gi SOTA Santa Singha tabak tagi suspend taukre. Cooperation asigi AE na sustainable report ki authority signature tawrakpagi damak mahaki pension ki sent from thingzin bani. DC Infal is the LDC oiba S Jogendro file process tawbada paisa lawrubagi video clip amaga loina na complaint laki. Mahaksu department na kupna yengsilaba matung da suspend tawbani. Thaubal DC ki LDCS ngambi mahaksu file process tawnaba sel charubagi damak suspend tawbani. Amaromda RD and PR department ki Infal West 1 CD block ki BLWKH keso amadi Pion L Joy makoy anisu sel charubagi damak thabak tagi suspend tawbani haiki. Anamana kogi video ki evidence yawna maram warga kogi department na yamna makogi matakta action lokot pangamani aduna praja sing desu koina complainant sing desu koina hojimak chumaina kogi anti corruption sena changhiliba utang asida asugumna video nambidana khotpidana lebak sida corruption thoknogi honabada chaumateng pangbiu haidana musu arpin lawjeri English English subna tarani thogi December da Singjamai police station ki manung chanba langthabal mantri khong makha lekai degi nupi ama maha ki kai khumna mangan bikre haina wakalakpadagi chatharakhiba case ama handak ta lingkhat ki first track court na ihan hanba oina sirakhiba maral adu yumpham yaugdabani nupi aduna ain bullana season bani haiduna while pikre First track court asigi additional session judge A Notun Sorina while asi August kuni panamasung kun mapanda hearing chatharaba matungda ngasi lokthokibani Nupi aduna maral sirakiba o Birjit court na maral laiti haikiba galoina na ain gi thabakta la na tawbagi damak nupi aduda lupa lakh amagi sanfam fine oina thina basu khangan ki sanfam asigi manungda lupa lesing marfu Birjit ta pi bagaloina na lupa lesing kunna All Manipur Bar Association gi account ta numit tarit nigi manungda hapchinna basu khangan ki Kurai Kendra gi hana gi MLA gi local area fund makada hautal dalaiba ibudo nongada lairen pakamba community hall gi akoiba semjinaba amadi sambal khanaba lupa lakh taret hena kaithokraga wage sambal oina khaduna lairamba thengnare ngasi kendra sigi MLA L Susindro na luchingduna DRDA gi official yauna local area development fund na sakre haina sel lokthokraba mafam sing yengsinbada fibam asi thengnarakibani MLA Susindro na lupa lakh tarom doirom changna saba community hall gi akoibada leibak thonba amadi sambal khanaba lupa lakh taret tonga na kairaga thabak tawram daba asi yaba ngamloi phoknung makha lekaida poloi fam sananaba lupa lakh mapan tangkak ani thokna lokthokraga loishilamdre local area gi thabak ki chada humfurom sel lokthokraga thabak tawramdre aranba tawba sing asigi mathakta FIR chanduna matik chaba chairak pinaba honagani tha taret ki cheng lokthok lamba chenaba miyo anisu faduna wild chathari haiki Kurai Kendra gi any part any development gi section da disturbance piba ma khoi madu compromise tawroi maram de khoi thintha duine ba chakhot pas aduna maram ga na madu madu khoina yaning de
प्रजा मियामसिंग थादरकपदा अखोई स्वाइद लोइसलंबा अदे पॉकेट चंगिबसिंग मसी लोइ थिदोकांदा अखोई मोय दंदी पिनबसे अखोई अकनबा मियेंग अमा अखोई चंगनी Nungba Community Health Center ki award pa Dr. Singh Hapu, Laboratory Technician amadi darkar oiba staff amadi infrastructure sing thamgadabani haiba dabi tawduna Nungba Area Joint Action Committee na sarkar da khang khrabasu thabak oina paikhalak tababu yaning daba fongdoktuna ngarang nungthil pung manga dagi hauna matam kaktana National Highway da ban kaukibadagi lambi asida makhal amatagi gari chalan khidre Barak dagi khongsang fawbagi manung da ban sagotpa miyoy kyana lambi da thoraktuna atat awong sing thingbagi thabak chathari Nungba Bazar Khongsang Bazar amadi Khambirol Bazar su matam kaktana thingjan khre hairi Border Area Development Program gi chatna kanglon sandokna ba State Cabinet na lokhat ki ba warep yaning da ba fongdoktuna hauki ba hing nongyai dagi September tang amagi ahing nongyai fawba pung nifu nipal gi Ching District ki total shutdown ge khongjang haukre All Manipur Border Area Development Association na changsiliba total shutdown ge khongjang asina Chingi mafam singda chawna akaiba pikre Palel da miyoy kyana lambi thinki Amarom da total shutdown gi khongjang asina More town da su chawna akaiba piki khongjang asi su sogat pasina Imphal More lambi gi mafam kya da lambi thingbagi thabak chathaki All Manipur Border Area Development Association ki secretary LS Saikhongjang Baitena Border Area Development Program gi makha da lakpa senfambu tender system onthok pa yaning de haike LS Phijang Baitene ti yang nom gi ningthong ni ado hojik ki tinopal gi ambada gi general secretary ina pui handagi ekhoina ban tawbsi ateina te nahan gi chujan pula cabinet decision loba BADP matang da makoina 5 lakhs gi village outage na paikhat payagane na roman number 4 da thambado madu su chatna de aduga makoina hojik se planning singna duga government na 15 lakhs digi proposal to dum simgatle proposal to we ado proposal to budo tender da contract da chakani haibida ekoi village authority ajambana yadabagi hojik gi all Manipur gi border area development Manipur state oina association na central gi su leye duga branch state gi su form to khre handa ngasi handa ban to busi tinopal khak nete akhul stowe sochampul stowe ala palin chandin su towe akhoina masidi village authority gi power do lauthok bumna towe do masigi to busi central gi guidelines nate state na mana apamba to de akhoina janing de akhoina government na ngasi rollback tawraga hana bugumna village authority na 5 lakhs di 25 se akoi village authority na pai work agency to budo makoina hojik se tender la chakne hebdo akoi supra yaning de masidi rollback to di mathang da su sen na akan ba strike amuk chathagani na e phungdo jiningi Musalman Singhi Singh Labedul Johanna Lakpada MPCC ki President Tien Haukipna Manipur Miyam Maroin Islam lining chatpa Muslim Ichilinao Singda Yaifa Paujal Pirakli. Numirasina Lakpaga Iroinana Chingtam Anida Tangdu Laitana Laiba Hena Chokatpa Hatna Shunaba Yaudaba Nunga Yaifaba Manipur Ama Purapa Oirashanu Hairi. Hanagi Deputy Chief Minister Gai Khangam Nasu Numit Asigi Yaifa Paujal Pirakli. Kuma Yasina Hena Chokatpa Nungshi Chanaba Nunga Yaifaba Manipur Ama Purapa Oirashanu Hairi. CPI Manipur State Council Secretary Dr. M. Naranasu, Edul Johanna Lakpada, Manipur Leminariba Furup Kudigmak Amaga Nushi Chanana Leminaba, Tangdu Laitaba State Ama Oirashanu Hairi. MPP Minority Cell Chairman MD Alauddin Nasu, Edul Johagi Yaifa Paujal Pirakli. Numin Asina Mihat Mipun Yaudaba Ingna Chikna Labor Chokatpa Manipur Ama Purapa Oirashanu Hairi. Akoi Pumna Magna Amana Amagi Mating Pangnaduna, Awon Batangdu Laitaba Manipur Ama Ohilasi Hairi. Paugi Maraktatna Aten Break Ama. City Swara Hajinge. Ture, like Ture. Kuri no man to teach. What's Kuri Lozo? City, you see the name. Matsigi, you see the Tata Tisconi. Do the Sanagi Mahut youngness in the Andre. Changi labor solar padili producing at the Chak Chotarba.
tumba chaba yaraktaba khong hama nungairaktaba singgidamakta amatta ngairaba upaidi Jolib syrup amasung Jolib capsule bu changne sinabiyo. Ladies Fitness World, Keshampat Junction, Tidim Main Road. Hakjang sengna fana thamba haibasi aikhoi nupi oibigisu hojiki matamdadi yamna tangai fadaba man. 3, 4, 5, 6, 7, 8, 9, 10. Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Breaking matuna taram nokchiri hazik makata pauda. Lions Club of Imphal Emerald gi taramatu shuba charter night thoram hotel Nirmala da pangthokre. Thoramadu da Health Minister Jayantakumar, District 322 Digi Vice District Governor 1 and Gojendro MLA Y Surchandra Hanagi District Governor Hobam Manikumar amasung T Satyapriya su sarukyaki. Lions Symphony Volume 11 number 1 Fong bagaloinana charter members sing ikai khumna bagaloinana manamathum singsu yenthokki. Wangkhaida leba St. George High School gi Annual Science and Mathematics Model Exhibition ngasi school asida hogdokre. Numit nini chupna pangthokadaba exhibition hogdokpagi thoramadda Imphal East Jet EO2 gi Jet EOM Premchandra St. George ki principal Reverend Maria Chinglun, Administrator A. Indra Kumar Yauna Mari Lainaba Miyoi Singna Sarukyaki. Jet EOM Premchandrana Chakalakpagi Matung Ina Male Masida Miyoi Bana Challenge Kya Thengnari. Mahiroi Singna innovative idea Puthokpaga Loinana Mahiroi Singamadi Oja Singna Larik the Yariba Singadu Munna Nainaduna Hain Foba Wakalon Puthokna Bahotnagadabani Sarkar gi Maike Dagisu Pang Bayabasing Pangna Bahotnagani Haiki. Government of India's site the Inspire Award anomaly. Masi Inspire Award si kumai to bien hai kansda a very simple name noina innovative science idea amu wero any idea ama leibo matam jinsda masi write up copy ama masi magi tawna na wa mafam du leire whether masi school si toromda toromoida ai madu madi kaino to ngam dre madu to biraga di yam phare masi tawta gadi angang duna scientific model ama putoke na khanba matam sida magi financial help si government adum pira doba for about some 5,000 or 10,000 something like that. Adamai dogdana. Aduna government ki side ki jo anova innovative ideas in puthokna na bahona bada akan bami jangi apik ba ideas in sina punjal laga asoba idea ama sagat laga aikoi gi miyoi bagi kunai gi humanity gi apawa saukhatna balambi amada porokna na ba thinking to ba hajana wakan khan ba noi gi wajasing gi idea lawraga adamai dogdana wakal ji chathal si Evergreen Flower School Thobal Ningom Bangi Kontrani Tuisuba Manamatum Yentopagi Thoram School Lasida Pangtokre. Thoramadu Wangkai Kendrigi MLA Henry Okram, Kangabo Kendrigi MLA Suraj Kumar Okram, Jet EO Thobal S Mangisu Sarukyaki. School gi Chahigi Oiba Magazine Emma Fong Bagaloinana School Asibu Hogdok Piramba like Hidraba Singi Mafamda Laisu Katunai Kaikum Nabotki. School Lasigi Oina Handaki Class 10 exam the first division the Lakpa Mahiroi Chamagamanga. Letter mark Loinana second division the Lakpa Mahiroi Tara Mangada Manamatum Piki. Letter mark Putopangamba Ojasing the Sukudol Tamki. Tamenglong Nungba Amasung Tangmai Kendrigi polling stations in the voters in the bot Tadabada Kudong Chadaba Tokandanaba, Mafam Chaba Yengduna Hongdo Hongjin Tawagi Mifam Ama Tamenglong DC office the Pangtokre. Mifamadu the political parties in Gimut Singsu Sarukyaki. All Lemtada Ladiba Kunyankai Nito Baitu polling station as Kul Anigi Marakta kilometer Taret Lom Lapnaba Maramna. New Lamkagi Anova polling station Ama Hanganaba Putoki. Lalamba polling station Gisu kilometer Tranitoy Rom Kunjasing na Chatnaba Maramna Tuizangninda Ama Kaidoknaba Yanaki. Ate Arapa polling station Gisu Kunjasingi Yenglaga Kaidoknaba Kanaki.
Saso na ing lising ani subna mari dagi lising ani subna tara tret fawbagi manungda drug overdose case yang chamnga ga nifu ni thoi thengna kibada miyoi chamnga ga kunma thoi gi punsi kanba ngamkhre miyoi amana lekhidre haina saso gi secretary RK Tiken na international overdose awareness day gi thoram da phongdokre ngasi saso na sinduna Manipur press club ta pangthok kiba thoram aduda amjugi president Wangkemta Samjai Max ki project director Valentina Arambam amadi Imphal East ki district ads control officer Dr. N Romilana maru eba miyoi sing oina sarukyaki RK Tiken na makata na haikibada overdose karino haibadu miyam da khanganaba awareness program asi pangthokpani drug chaba haibasi miyoi amanasu kanana sunungsiba haunade makoibu tathi toina tawbagi mahutta awatpadu karino yengbiraga makoibu support tawbigadabani haiba wakalol asida sasona changsilakpani masida civil society organizations in mateng pangbiu haiki uji lak toriba program singsi deisda akoi Manipur da leiriba civil society or club sanstan mayam leiriba singsina akoi su kuire Manipur su sahi kungi mathakta laiba pot model singse si kidang onthok piraga drug saba amasung sumba mayam na anti social ni haiba mayam singse akoina komaina akoina punjal aga songi hujiki model support don pani sida onjal aga akoina amtang mateng pangaga di Manipur ki khunai sida karam ohong balake habigi trial se amtang yending ba haitare sasogi site gi haijening ba se Sanabagi lamda Manipur gi sanaroi singi haithoi singthoi ba wat palaiti haina IGAR South Major General Birendra Singhana Singthakre Wafamasi Manipur ki dalaiba IGAR South Headquarter da handakta National Under 19 Girls Football Championship ta champion phaglakaba sanaroi amadi official sing pungning thogatpagi thoramda mahakna phongdokhibani Manipur Urja haina mingthonduna pangthokiba thoram aduda sanaroi coach amadi official sing da achamba khudol pot piki mamangda runner up tarakiba Manipur gi nupa macha team da lupa lising yankai champion oirakiba nupi macha team da lupa lakh ama amadi apunba Manipur gi team da lupa lakh manga gi senfam khutsin na basu laikhrabani Major General Birendra Singh na makata na Assam Rifles Manipur gi thoidok hindokpa sanaroi singbu pungning thogatuna lakli state ki youth affairs and sports amadi atei body kyana hotnabadagi Manipur dagi India gi danatana malem gi masak naiba sanaroi kya puthokpa ngamba asi ekoi khudikmangna chokthokpam thoi tungdasu Assam Rifles ki maikai dagi sanaroi singda angamba mating pangkhigani haiki all Manipur Football Association for joining hands with the Assam Rifles and extending their full support for conduct of the 3 phases of the tournament as envisioned by our Honorable Prime Minister to harness the young and energetic and enthusiastic sports person and sports girls and women of the state to excel at the national level. Lokta Khongbal da Kundari by Chauno Sogalaba Miyoi Singh Haujik Forward Relief Camp Sing da Changja from Lauduna Lady. Indian Red Cross Society na relief camp adu da Lady Miyoi Singh da Tingbangi Potlam Singh Kusin na kre. Nambol Foijing Tinungai Part 1 Part 2 amadi Moirangi nga Kaithel dagi relief camp hangduna Lady ba Sendan Lambigi Median da Changja from Lauduna Lady ba Singh da Tingbangi Potlam Singh gen thokki. Ngasi thoramadu da Indian Red Cross Society ki chairman Dr. R.K. Nimai, IRCS Manipur ki vice chairman Narendra Ningomba, Southeast Asia ki International Federation of Red Cross ki coordinator yauna miyoi kyana sarukyaki. TH Muivana Luchingba NSNIM na Naga Micham Miyam da Lebak Macha Tadaba Thokshil Amadi Supnam gi Thong Chataba Manipur Naga People's Friend na kan na yaning da Fongdokli. Lupasigi Assistant Publicity Secretary Thomas Newmagi Cherolamana Naga Singi Marakta Muivana Machet Tugaina ba Chathar Rakliba Tabak Thawong Singna Naga Sing Kudong Tibak Kya Masing Khangdana Nangle. Muivana Liching Makada NSNIM gi Somdol gi Thoksilna Naga Miyam gi Lining Lashol Ning Tamba Tangdu Laitana Himinabagi Wakal Pumba Mangan Kre. English Magachama Pan Marfudra Tareti August Amada Kutyek Pinakiba ceasefire Matungdagi, Chamjaraban Naga Kyagi Punsi Sumangkre. Masigi Matakta Hen and Tamu Shokningai Oribadi, Manipugi Chief Minister Orembari Sankai Singi, Aroiba Matomangam Kamdong District Rumpa Kulda Pangtok Hankidaba Amadi, Naga Civil Society Organization Sing Awaba Fungdopagi Torop Amata Pangtok Payaro Haina Atingba Piki Basina, Muivagi Miyoi Banat Chatna Haidaba Sajat Adu Utok Jari Hairi. Maramasina Manipugi Naga Sing na tungi yai fana bagi damak amat to ina warishin purak na bahot na minaba matam oire hairi.
Paugi marak thatna atin break ama. Sky Hospital के Chief Cardiologist Dr. L. Syam Kishore की लुसिंग मखादा हार्ट ऑपरेशन लुसिंग तरा मंगा की मथक पांगथोक रबा वर्ल्ड क्लास हार्ट ट्रांसप्लांट सर्जन डॉक्टर अजय कोल ने स्काई हॉस्पिटल दा ओपन हार्ट सर्जरी बाईपास सर्जरी अमसुंग मखल मखा की हार्ट ऑपरेशन पांगथोक चरगनी अंगांगिदी ओटीएम सुंग हॉस्पिटल चार्ज फ्री ओइगनी लोइनना डॉक्टर अजय कोल के हार्ट सर्जिकल ओपीडी की खुदोंग चाब लेजगनी अकुप मरुल की दमक रिसेप्शन का तानबी Foreign countries singda taubagumna iramdam asidassu anauba oina world class machine sizinaduna eye testing gi facility fanghanjari Leo Lamlong Excellency Opticals Khurai Lamlong Bazaar Tinchit Road Imphal East aisu mafam sida yengthokjari adom su yengthokpiyo Datsun gi nowna launch tawraba yamna powerful oraba gari ready go 1 liter island Nissan da phangbiragani ngasimak lapiduna test drive tawbiraga comfort and convenience features sing khangbiyu booking gi da makta lengsinbirau standard Robert High Secondary School Kanchipur gi manakta leiba island Nissan da pijeriba phone number sida contact tawbirau Breaking matungda mukana taram nokchiri hajuma khata pauda Manipur da ACS policy ki state level committee for organizational convener oina RK Sibachandra Hapkre Hiramasiga Mari Lainana planning ki principal secretary Binit Josina notification ama thokre Sibachandra bu nomination tobagi order chief minister na ngasi khutsinakre Pangal Students Organization Kakching District Committee na Idul Juhaga Mari Lainana Soragya Koibada Lamtu Sengdokre Kumay asina lamdam asida nungay yaifaba purakpaga loinana kumay manungda kanaguma lup amatana ban bloke na chingba tawbina na ba organization asigi President MD Adil Sahit na appeal tawri da ayat papan ba wagi da ba haibidi ban bloke na singba tawbida na boso PSO Kakching District Committee gi maikay digi request tawjari amadi lakador festival asina aikoy gi tungi punsida amato oiba nungsi sana na laibang amba festival ama Oisanu haina miyamda yaifa paujan pijari Anti-malaria manka mari lainana Kangpokpi district gi malaria laina muthatnaba campaign district headquarter da hogdokre National Vector-borne disease control program Kangpokpi na sinduna DC office ki multi-purpose hall da pangthokiba tharamadda DC T Ranjit CMO Kangpokpi Dr. L Jogendra District Immunization Officer Dr. J. Tokthang, Deputy Director Veterinary Dr. Jekongkai Haukipsu Sarukyake. English in a subna taraturukta blood sample Kwaidagi Yamna collection Tokibagi Damak Melt Health Worker, Asha Amadi Marilena Health Worker Sing the Sakang JP Duna Pukning Tobatke. Thobal Municipal Council na Thobal Bazar Manungda Nona Sagalagiba Potfam Sing Saba Yaroi Haina Kaitel Pambi Ima Sing na Irang Horak Padagi Ngahak Kaitel Kairure Kaitel Asida Anova Kaitel Potfam Yankai Nipan Municipal Council gi Mamangi term gi matamda card Pitok Lambadagi Potfam Pangdraba Singi Pinanaba Potfam Sing Asi Sana Batabak Pakalakpani Kaitel Family Ima Sing na Nona Sagadariba Potfam Sing Kaitel Nakal gi Akoibada Sabiyu Kaitel Manungi Maya Chabukta Sabiganu Haiduna Maike Enigi Marakta Yetnaduna Lakpani Nahaldagi Thobal Municipal Council gi Mioy Sing na Kaitel Mayai Laidembi Manakta Potfam Sajinba Haurakpadagi Ngasigi Irang Adu Thokibani Thobal Police Station gi OC amadi Commando OC na Luchingduna team ama laktuna Irang Adu Chakthoraktana ba Jackson Tharang Lokhatki Kumbi Kendra gi Manung Chanba Wangu Government Higher Secondary School gi award po aja Happy Haina Mahiroi sina class boycott tawduna school gate so lonsin bagi thabak changsin kre school gi mehiroi amana school asigi award po aja sing thabi rakna ba mamang da khongjang kya changsin kre ngasi fawba government ki maikei dagi wafam amatta phongdorak tabana class boycott ki khongjang asi changsin bani makhata na award po aja sing tharak trabadi school asigi mehiroi sing na government da direct pishal lagani hairi School ki strike ase maru na akoi school asida mahiroi singna masing yam khalak padu oja singna masing yam dana laiba sidagi akoi larik tamba phangdana laire masidagi masigi damakta akoi na mamang dasu lilina singba dana kaya ama pangthok chagrabane masida sarkana niyang sungjak chakbi rakhide adu hatak asiga tawjari ba khongjang asida amuka hena jengsan birakta ba taragadi akoi na akan ba khongjang changjan jarakani adu akoi bu akoi gi mahiroi sing asida lairiba mayam asiga ojana sarkana matik chabo oja thabiraktuna akoi bu larik tamba phanganbiu ai ba wafam dini akoi ngasi kana tawjariba khongjang ase khatana sum jengsan birakta ba taragadi akoi gi mathakta lairiba mahiroi single tana duna akoi na akan ba khongjang sing changjan jarakani sarkar gi mayakta
Gurgaon da August kun tareta pangthokiba first Miss Transgender Queen Contest India lesingani subna tara tareta Manipur gi loiloi harong bamna ahanba runner up tarakle. Contest asida Kolkata ki Notosha Biswana winner oiki. Rabba Khangembamna Miss Beautiful Hair, Rohit Kuman Temna Peace, Popular and Best Body, Elijah Ngangomna Best National Costume gi Mana Funky. Ahanba runner-up Taraba Manipur gi Loiloi Harong Bam, Australia da Pangthokadaba Miss Transsexual da Saruk Yargani. Loiloi Amadi Aite Saruk Yakiba Singna Mana Loropada All Manipur Nupi Manbi Association at Nungaiba Fungdokre. WhatsApp group ama oiriba Manipur Muslim Mira Masu Integrated Development Organization Lilong Anina Punna Kutsamna Duna Ahumlak Suba Oina Lilongi Manung da Leriba Ichauna Awaba Nanglaba Mio Chama Gayankai Romda Chana Taknaba Polam Gayan Tokre. Taramadu Manipuri Muslim Mirror gi advisor Abdullah Kashmina, MMWO gi President Abdullah Pathan, SDO Firoz Khan, Dr. Muhammad Firoz Khan Chingba Mio Singna Saruk Yaki. Yum amamamda cheng kg ani chini kg amamam thum packet amamam amadi achathaw bottle amamam yenthokre. Lisingani subna chamapan marfuda taret amadi lisingani subna chamapan maudra Nepal gi matam aduda Imphal Municipal Board ki President oiramba Thangjam Ibotombi Thamaiban Lairen Hanjaba Lekai da leiba yumda lekhidre masagi chai humputare sukre mahangna board asigi President oiringi matamda Imphal Municipal Council gi thabak thorum kyada achoba thodang lowduna Imphal City bu masak thoknaba achoba thodang lawramki. Jalerong United Front External Affairs Secretary Oiramba Yawaloi Luchingba Friend ke Alfred Riyamai Chahi Yankai Taruk Apokpa Lekhidraba Nganwan Thang Riyamai na August Kunda Masagi Anaba Amadagi Manung Matam Chadana Lekhidabada UNLF Manipur na Awawa Fongdokli. Front Asigi Department of Publicity Director M. Sakhen gi Cherolamana Alfred na Lekhidaba asi Jalerong Khaktagi Natana Manipur gi Wesha Lamdamgi Mangjaba Amani. Mahak na Manung Matam Chadana Lekhidaba asina Nanghauri Balduki Amadi Imung Manungi Awabada UNLF Amadi Masigi Lanwi Sanglup Manipur People's Army na Thamoy Sheng na Saruk Yari Hairi. Hausi Makatana Sanabagi Pau. Chahi asigi boxing da El Debendro football da O Bembem na lemjeninga oreba Arjun Award phaglakpada Manipur Olympic Association an nungaiba fongdokre sanaroi anina matung da sumai pakpa purakpa oirashanu hairi. Manipur Sports Climbing Association ki Vice President oiramba Dr. Kangabam Romeo na awang nongpok lamdamda adventure sports yokhatnanaba hotnariba thabak thorum singbu sakhangboina National Sports Numit thoramda Arunachal Government na kai khumnaba utkibabu association asina nungaiba fongdokli. Mamangda Arunachal Pradesh Government state adugi khwaidagi wangba Excellence Award anirak piduna kai khumnaba utkre. Anoba imagi mangal M Club Khabangi Taranithoi Shuba State Lector Saruk Yagadaba Sanaroi Amadi official singi uniform kit sing yanthokre. Ibado margin Kubangi Tourist Home the Pangtokiba Thoram Aduda Club Asigi President KH Loya Lakpana Hanagi Secretary NG Rajan AGC Proprietor Arunsu Sarukyaki. Youth Affairs and Sports Department of Sinduna ngasidagi Kumal Lampak Hockey Stadium da chahi tara manga makhagi nupa machagi chahi tara taret makhagi nupi macha amadi nupa machagi state level inter-school JN hockey tournament team tara manga na saruk yaduna hokre ngasi ahoba numit ki sanaki bada chahi tara manga makhagi nupa machagi match ta Charangpar High School Thobal ne Hiangnam High School Kakchingbu Panjil manga amada amadi chahi tara taret makhagi nupi macha sanaki ba match ta Charangpar High School Thobal na Wangu High School Bisnupur Panjil ani sinoda maiti Pikre. Manipur University Badminton Man and Women Team Sim Nanabagi Trial Selection ki damak nupa sanaroi tara nupi sanaroi tara mathoi kaukhatre. Sanaroi sing asidagi khankatuna Manipur Team Sim dun October amadagi Bhubaneswar da pangthokadaba East John Inter University Badminton Tournament da saruk yargani hairi. Jiribagi Kalimai Mandapta Chathakiba Anirak Shuba TA's Hera Singha Men's Veteran Kang Tournament ki ngasi sanakiba match da Milton Dizong GPA bu Panjil taramanga Nepal da thoikre. Hayeng Dibong GP amadi LCC Dibong sanagani. Makhatana sanabagi pau boya ningthokjamdagi fangbigani.
North East Zone Sub-Junior Boys National Football Championship ki ngasi sanakiba match da Meghalaya na Tripura bu maitiba pikre. All India Football Federation gi miyang makada All India Football Federation gi miyang makada All Manipur Football Association na sinduna tha sigi tang kuntra dagi North East State taruk Mizoram Arunachal Pradesh Assam Meghalaya Manipur amadi Tripura na saruk yaduna Kumal Lampak Artificial Turf Ground na sathariba North East Zone Sub-Junior Boys National Football Championship ki ngasi sanakiba match da Meghalaya na Tripura bu goal tara humdoi sinoda yamna laksana maitiba pikibani match asida mai pakiba Meghalaya gi goal singadu fairly star shooting na match ki yankai suba yankai manga suba humputra manga suba madi mariputara ni thoi suba minita goal manga chanki Sangti Janal Sianglong na match ki humpu manga suba humpu nipal suba madi humputra suba minita goal ahum Benjamin Dingdo hona match ki humputra nipal suba madi nipal suba madi match ki api matamgi ahap minute ahum da goal ahum Imbok lang mo kanglo na match ki humpu mari suba madi Glady Nisel Kaburina match ki mariputara suba minita sankibani match asida Tripura gi sanaroi Judiazit Debrama amadi Naisa Zamatia da match conduct tokiba referee na yellow card utki Hauji Pauda Silly Lang Bisingna Pomisingda Sanagadaba matching picture pitok terbasu Tajaba Yaba Paugi Matungina Hayenu Tinpung Aniga Mini Pumangasat pada Assam Mamadi Mijoranga Sanagani Hari Siri Gopal Dev Cycle Likam Nakor Kang Tournament ki final da Thangmaiban Kangkut amadi Gopal Dev Kangkut Team B ga sanaragani Manipur Kang Association gi miyang makada Siri Gopal Dev Kangkut Ya School na sinduna tha sigi tang tarete gi Kangkut taruk na saruk yaduna Ya School Gopal Dev Kangsang da sathariba Siri Gopal Dev Cycle Likam Nakor Kang Tournament ki ngasi sanakiba ani suba semi final match da Gopal Dev Kangkut Team B na IWK ke Kangkut Usekonbu Panjil Kuntara ni thoina maitibu piduna final sankibani Tare suba ke Karanji Singh Memorial Second Division Football League ngasi sanakiba match da IWSC Kumbong amadi Siko Lorembam lekai mai pakre Impal West District Football Association sinduna tha sigi tang kundagi team tare na saruk yaduna KYC North Kurkul Ground da satharakiba tare suba ke Karanji Singh Memorial Second Division Football League ngasi loitang kunong Spinning Mill Ground da sanakiba ahanba match da IWSC Kumbong na UPC Pisum oinam lekaibu goal ama sinoda maitiba pikibani match asida mai pakiba IWSC Kumbong gi matangarba goal adu sanjoina match ki kunmathoi suba minita sanki match asida IWSC Kumbong Sanaroi KS Taibangan bada match conduct tokiba referee na yellow card utki League asigi ani suba match ki sanakibada Siko Lorimbam lekai na Pamyal Pasuibu goal ani sinoda maitiba pikre Siko Lorimbam lekai gi mai pakibagi goal ani du Jasobanta amadi Jenendra na match ki mari suba amadi humpuni thoi suba minita sankibani match asida Siko Lorimbam lekai gi sanaroi El Rio Maida match conduct tokiba referee na match ki yankai suba minita red card piduna philnegi mapan thon ki Pamyal Pasoi W Rosen amadi Siko Lorimbam lekai gi El Famous amadi NG Pasada match conduct tokiba referee na yellow card utki Sathariba Lake asigi mathangi match tha asigi tang anigi nungtilpung amatamda KAC Lambulen amadi IWSC Kumbonga sanagani ani suba match nungtilpung aniga mini nipumanga chatpada MSC Malom amadi UPC Pisum oinam lekai ga sanagani District Sports Association Bisnupur na sinduna tha sigi tang kunithoi dagi team taramanga na group ani thongna khaidotuna mini stadium Bisnupur da sathariba taranithoi suba and Balananda Memorial Second Division Football League ngasi sanakiba match da LKYC Libon Khunongna Sewa Naran Senabu goal ani amada maitiba pikre match asida mai pakiba LKYC Libon Khunogi goal ani du Baipu Singchan amadi M Haupu na match ki kunma thoi suba amadi match ki apiba matamgi ahapa minute ani da sankibani match asida Tikiba Sewa Naran Senagi Matangarba Goladu M Kiran Merski Taramato Shuba Minita Sanki Mersa Sida LKYC Livon Kunogi Lalboy Haukib Amadi Sewa Naran Senagi M Akasta Mers Conduct Tokiba Refrina Yellow Card Utki Amaromda Association Asina Sinduna Ground Asida Tha Sigitang Amadagi Team Tarahumdoina Group Ani Tongna Kaidokuna Satariba Marishuba Ice Pisak Devi Memorial First Division Football League Ngasi Sanakiba Mersa Ilsa Naran Senana BFA Bisnupurbu
गोल मरी सिनोदा माइतिबा पिख्रे इल्सा नारायण सेनागी माइ पाखिबगी गोल सिंगदु KS कृष्णदास SK कृष्णानंदा KS बियोन अमदी ओ बुंगथोइना मैच की 35 सुबा 53 सुबा 30 सुबा अमदी 34 सुबा मिनिट चनखिबने मैच असिदसु इल्सा नारायण सेनागी KS बियोन रबिया सान अमदी BFA बिष्णुपुरगी विशाल अमदी सिंखै nganbada मैच कंडक्ट तोखिबा रेफरीना येलो कार्ड उठखि Hauzik ngasi nomagi ay ngasa gi pau lobirasi. Ngasi gi wikipa ay ngasa gi paunda ICAR lampel pati ki prepapau gi matung inna ngasi gi khwai gi sakiba Celsius degree kunma poldasmik suino khwai gi ingba Celsius degree kunma thoi dasmik nipal Nungsita yaw ba ising manalgisang ayukta sa da marputra nipal nungtilda sa da humputra humdoy oike ngasigi nong chuki pagisang ani dasmik ani millimeter ni Hazero badamari ba pau amukahanna Pali balenga kasi na maram chanda besu singda karigumba amata compromise tawroi haina Chief Minister and Birena Fongdokre. Manipur Police ki radio set laibagi wathok thigat ki bagi aroiba report Chief Minister da lankhat kre. Masong Mari lainaba sing na mayeng chang da badagi lamfel da laiba duck farm ki hatchery unit ki incubator machine season na ba yada na lairi. Ngasigi oine di ISTV na pijaba pao matang asya tulisin jari miging tabiri basing bomukan na kurun jari.